Wakhel thamoi anini insilakpa khamba nanghaudaba mataudo aduk nokningba phibamdo phiripadi masa matomta hais kaino taurisina khantharakpada mamai ngangsilaklabani machin phaba ngamdabi nupiduna tathi amu ngangaklabadi khanbada amuk kehena mihuldo paithokhi leidu utluraga amuksu hanjinduna hapchilubasu ikaigum tauringi tamnana sidinang oizakro nayumda pazakro pamde phiripasu leidu thangte makhutnadi chena paisili aduga hairi hallage fazana leiro horen message tharake yum yoraga typing tambige hairam laga masu mamaidu leiduna tabli chatkre habit su leithoktuna yenglammi adubu tamna gi ka gi thongdo thingjinkre phamung machida famthei phamungi nakanda table macha ama leiridugi mathakta mamaga gi photo ama frame chalage khilibadu su urai thong hangdorei nungsiga tawramba pukning khudakta mangki mapaga laibiga pulap changakpani sahom phangbaga khangi mabu themba changakle haiba tamna da di hena sawhanbagi machak amu oikre laibina kisor da yengi kisor su tapthau mana themgi haibagi ingit ama pirammaga machanupigi manak changsilaglaga phamtharai chathoibi bema pabungi thoibi khumude handuna fokyengakte aduk nungsina kauraklibudo manada tadabagumna kisorna tapna masa oibi amattana yumsida mama leidre haiduna mapaduna atombi ama mama oina pusilakpada harau yaba ngamoi ipasu khangi adubu ipagi bema ngasi aina namani haiduna puraklibuse nangi namagi mafam ama sindokhangi haiduna purakhiba nate ai nangi namabu yam nungsi adubu ibema ai su oizabada ngawba isa khaki khanba tarabra nangi mama khak ningsingaga punsi chupa nama taba misak ama oiduna hingbada pabung su soktharakle aigi awabagi maisado tangkhai ama langbigi hairakpa kana amabu thiningaklure nang sigi pabung warogano pabunggi awaba sisu isana urakani haina khalle tamna mapagi wahi taraga mapidu tap tarakle kisor machagi makhutta tapna pairi adudagi horakle tamnagi phibam hongakpa makhuttu sat kanthoklamага hogolai aina wakhal tarakpada pabungna piriba surprise nachagi thamoina kawba sukngamgamaroi yamna heina khallaga pirakpa khudolama oikre pabungdi surprise pibi am hairammi asuk chabu khudolse aigi punsida leiri khei kawba sukngamaroi laibidu ikairei nahaga oire makhagi angang amana asumna mangonna makhut thillaga ngangaktrabaso mabu yadre yaningdre haibasimadi takpana masu ikaiki kisor su laibi ikairamani haina machabu themna bohonnarai hawolaklaga vema ichana sawbo pabungna loina yai isana nare pabung isagi nakta toina lakpa sangde isana pharabasi phawba pabungna ichagi nakta lakpa sangde sigi ichana warobani haiba pabung khangi adubu lona bisigidi matam kaithokpa sangi natra imaduna sikibado nangna pole pamdradi hingambasu yai nangi maramna sikraga nangna sikrabam hakki waba pamde haiduna nasagi nungaina balambi thirakli imana sikibado nangi maramgine pabung nangi aduga hausikna kauri natra hek chingaga kapki kisor mathwai nungai kidre tapna ipagi bema tamna kapna imagi maut silalo herambana chindo thamoi duga hana yana ko imagi maut atopa mana silapanina eki maut su nakhoi ni na chana buksilo hausikki oina di noi kanam thegina changbiran Piam tu na tokpikro. Ay no any magpusok yung hindi. Ay no ikanamta yung hindi. Sida amuk hana nasakto lakan. Hairaga he na makhol thok nga benja da kapki. Kisor suwa makata mangamludri. Laibi da thoklo haidan ingit pikraga. Masu tap na machada asum na hairami. Nang amadi nangi imagi mahut sinba ngamgadaba. Malem sida kanala iti. Inti na pothazaro. Adugane pabung amuk changake. Hairam laga thokre mapa hek thoki baga table da lem to pairaga thong da laktana langki ting phudok laga taina fam khangda hina kapki pende pelu yade masado table da leiri ba khuding mak chakhai ki adu fo pelu yaramde adu khang bangam da waroba
ताइनफम खंगदबा असावबगी सक्तमदो ड्रेसिंग टेबलदुदा तारिबा मसागी मम्मीदुना हिना कपचबदा मटेंग सुपांगसिलखी येंगनी येंगना मचिनबालदा लेंगदा हाइखी अैगी अवाबसे अै इसा खंगना उबने कनाब्दना उदबने अदुबो इसाना फावबा सिगी अैगी सक्तमसे सुयेंग येंगलुदे अैगी पिरांग अैगी अवाबा कनाब्दना खंगबिदे नचा अैना असुवाना अमुक्तंगदी हाइना खा चिकलगा खांगकपा पुमनमक पाबुंग नंगना उबिखिब्रा पाबुंगना अैगी आसा मयामदो लोइना थुगाइबिरे अैगी सक्से येंगनिंगदे कनाब्दनासु उबिदबा पेंदबा इसक्तमसे अै इसानासु येंगनिंगदे हाइदुना मिररदुदा फमुंग मथक्ता लैरिबा मागी मोबाइलदो ताप लौरगा लाक्तना लंखिदुना थुगाइखि का मनुंगदनी सोफादा फमलगा खुंग लौथोई ngसाइगी अपत्पा लैदुसु टेबल मथक्तुदा तपना थमई मोजा लौथोकलिङै तिलो चंगई फिरेपगी एनर्जी ड्रिंक अमा हैदुना पुरगा टेबल मथक्तुदा थम्मी खरा थेंगना हलक्पा फिरेपगी अवात अपा लोइसिनगदबसिंगदो मतेंग पांगदोइगी ऐ कई तौरउगे ngasiदी थेंगले वारमलनी साकपुदी लोइख्रबनी ngakhtang पोथारगा थिबिरगे हाइना हाइना टेबल मथक्तुदा लैपटॉप अदगी चे चांग लैरिसिंगदो मफम चाना चाना थम्बिनगा अपत्पा लैदुसु ताप लाउना पाइगे तौबगा फिरेपना ने थेंगमनंग किद्रे खंगाई खंगजिल ओइना कौरकपदुदा ngakna कईदौरे अदुगी लैदो एग्जामिन अम तौदोइनी अदुगी पुरकपनी लंगथोपा याद्रे पाइरुखिनु इसे ऐदी अपत्पनी अखोइबनी हाइदना खलुरेदना खितदंगाई फरे फरे हाइरम लगा थोखरे फिरेपसु एनर्जी ड्रिंक दो टेबल दुदगी लौखटलगा थई अदय मो हंगोलगा मफी होंदोई चुमड्रिंग बाथरूम द चंगई शैम्पू दु मखुत्ता खितंग मेलगा मसमदुदा तैसिलगा नोइबा होरई कोंगोल थोकल्ली अदय सावर दो ऑन तौई शैम्पू की कोंगोल न लोइकिबदै फेस वाश तुना ममाई अमुक ताबगी ममित उइसिली मान हेक मित उइसिनबदा तामनागी सेलुंबा हाइना खंगौ कौरगा नोक्सिलकपा मसक्तो निंगसिंगलकले मसादा खंगबा फावरदे थोइना दुम नोकमी तौरई कालेन थादा हुमजिलकपा चिनी चंप्रा मनमगुमना इनुंग नुंगसी सक्तम दुखक मिटमांगदा उरकपदा मोन मोन लाउजै मसादो याकना कौरकपा सेलुंबा हाइबा खंजेलदुना मागी वाखल मागी थमोय मागी हक्सांग पुमनमक करिगी असुक इंहनबनो ngakchebani मोमोन नोकपदा मखोल खितंग थोकी चपले पितुमिन्ना मसा खंगदा नोकचबदो खंजेलदुना नोकले हाइबा खंगहलकपदा वाखल लाकपनी अदई मसादो तपना तपना लेंगबा हौरई सापोना मसादा नोइबा हौख्रे ngaksamwai mapad sapo noirappada tamnana chikhiba mapaduda makhuttu pankhre naladuna amuksu nontharak tawraduna noklui sakhenba doctor do luzabaloi thorakle table mathaktagi leidusu tapna laukhalaklaga mapok ka henda purakle dressing table adugi drawer du chingthorai plastic ki patra macha ama yauriduda hapchilnaga pakhom khumjilaga thamjilli adai amuk thoraklaga mafi hongi लोइरगा सोफादा ngakphamthei ngasidi nahan khaidagi khara warammi mate khara su koirubana makok tu su chikle nungsit khara phurubai adunna mamit tapna uishilaga ngatharaga leiki numittu ayukni pung 8 tarakpa adaida thabuk mafam lomda yoraklami magi Kevin famlingi mabu unna balakpa तामनागी फैमिली ने हाइना अहल अमा चंगई कुंजोना सर अमता संगजरके फिरेपना याने चंगबिरो कुंजो चंगसिलई फिरेपगी टेबल वांगमदा लेपी फंबियो हाइरकपगा थगोलन उत्पा ओइना चेयरदो खितंग चिंगथोलगा फम्मी याम नुंगाइजरे डॉक्टर लेरमरोइद्रा हाइदना अइदी मथा सारुरबनी कई मतांगी ओइबिरबनो अइसी सरगी पेशेंट तामनागी मखुरानी अनाबसु फरे थेरापी खरा खरा तौरगा यारनी हाइदना डॉक्टर नसु हाइबिरबनीना से सांग अदुगा बिल कई कई सुलोशिलंगे डॉक्टर गा सुवा खरा तानाजगेना हेक्ता हाइजलकपनी ngasi dagi doctor da sai khoni sinjararoi
ꯑꯗꯨꯒ ꯗꯣꯛꯇꯔꯒꯤ ꯌꯥꯝꯅ ꯆꯥꯎꯕ ꯃꯇꯦꯡ ꯑꯃꯁꯨ ꯑꯩꯈꯣꯏꯗ ꯇꯣꯟꯁꯤꯜꯂꯕꯅꯤ꯫ ꯍꯣꯏ, ꯗꯤꯁꯆꯥꯔꯖ ꯇꯧꯕꯒꯤ ꯆꯦ ꯑꯗꯨꯗꯤ ꯂꯣꯏꯁꯤꯟꯅꯈ꯭ꯔꯦ, ꯑꯗꯨꯒ ꯍꯣꯝ ꯇ꯭ꯔꯤꯠꯃꯦꯟ ꯇꯧꯕꯒꯤꯁꯨ ꯃꯇꯝꯗꯤ ꯀꯝꯄ꯭ꯂꯤꯠ ꯑꯣꯏꯔꯦ꯫ ꯃꯁꯥ ꯀ꯭ꯌꯣꯔ ꯑꯣꯏꯔꯦ ꯍꯥꯏꯕꯁꯤꯒꯤ ꯆꯦꯁꯤꯃꯗꯤ ꯊꯥ ꯑꯃ ꯂꯩꯔꯒ ꯆꯦꯛ ꯂꯥꯛꯑꯣ, ꯑꯗꯨꯒ ꯄꯤꯔꯒꯦ꯫ ꯕꯤꯜꯒꯤꯗꯤ ꯕꯤꯂꯤꯡꯒꯤꯗ ꯔꯦꯀꯣꯔꯠ ꯂꯣꯏ ꯂꯩꯔꯝꯃꯅꯤ꯫ ꯑꯣ ꯍꯣꯏ ꯗꯣꯛꯇꯔ, ꯑꯗꯣ ꯗꯣꯛꯇꯔꯅꯗꯤ ꯑꯩꯁꯦ ꯈꯪꯉꯝꯃꯔꯣꯏꯗꯣ꯫ ꯍꯣꯁꯄꯤꯇꯥꯜꯁꯤꯗ ꯗꯤꯔꯦꯛꯇꯔ ꯏꯟꯆꯥꯔꯖ ꯑꯣꯏꯅ ꯃꯇꯝ ꯁꯥꯡꯅ ꯄꯨꯖꯔꯝꯈ꯭ꯔꯕꯖꯥꯠꯅꯤꯗ꯫ ꯗꯣꯛꯇꯔꯒꯤ ꯄꯥꯕꯨꯡꯒꯤꯁꯨ ꯃꯔꯨꯞꯅꯤ꯫ ꯔꯤꯁꯦꯞꯁꯟꯗ ꯂꯩꯔꯤꯕ ꯑꯅꯧꯕ ꯑꯉꯥꯡꯗꯨꯒꯤꯅ ꯕꯕꯥꯅꯤ꯫ ꯑꯣ, ꯄꯥꯕꯨꯡꯒꯤ ꯐ꯭ꯔꯦꯟꯅꯦꯅ ꯍꯥꯏꯕꯗꯣ ꯄꯥꯕꯨꯡꯁꯦ ꯑꯣꯏꯔꯦ꯫ ꯑꯩꯗꯤ ꯈꯪꯉꯨꯗ꯭ꯔꯦ꯫ ꯅꯪꯗꯤ ꯀꯗꯥꯏꯗꯩ ꯈꯪꯒꯅꯤ? ꯑꯩꯅꯇꯕꯨ ꯅꯃꯤꯡ ꯈꯪꯕꯒꯤ ꯈꯪꯕ ꯉꯝꯕꯅꯤ꯫ ꯐꯔꯦ, ꯑꯗꯨꯗꯤꯅꯦ ꯄꯥꯕꯨꯡꯁꯨ ꯑꯃꯨꯛ ꯌꯧꯈ꯭ꯔꯒꯦ꯫ ꯊꯥ ꯐꯥꯔꯒ ꯆꯦꯛ ꯑꯞ ꯂꯥꯛꯄꯗ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤ꯫ ꯍꯣꯏ, ꯄꯥꯕꯨꯡ ꯁꯨꯝ ꯂꯩꯖꯍꯧꯔꯒꯦ꯫ ꯑꯗꯣ ꯍꯤꯗꯥꯛ ꯒꯨꯂꯤꯗꯨꯗꯤ ꯆꯥꯡ ꯈꯔ ꯅꯥꯏꯅ ꯄꯤꯖꯕꯤꯈꯣ꯫ ꯏꯝꯃ꯭ꯌꯨꯟꯒꯤ ꯍꯤꯗꯥꯛꯇꯨꯃꯁꯨ ꯃꯈꯥ ꯑꯗꯨꯝ ꯄꯤꯖꯕꯤꯈꯣ꯫ ꯏꯝꯃ꯭ꯌꯨꯟꯗꯨ ꯈꯔ ꯁꯣꯜꯂꯤꯕꯅꯤ, ꯑꯇꯩꯗꯤ ꯀꯩꯁꯨ ꯊꯣꯏꯗꯣꯛꯄ ꯂꯩꯇꯦꯗ꯫ ꯍꯣꯏ ꯏꯕꯨꯡꯉꯣ ꯗꯣꯛꯇꯔ, ꯑꯩꯈꯣꯏ ꯗꯣꯛꯇꯔꯒꯤ ꯔꯨꯇꯤꯟ ꯀꯥꯏꯗꯅ ꯆꯠꯆꯒꯦ꯫ ꯑꯗꯨꯗꯤ ꯑꯃꯨꯛ ꯊꯣꯛꯂꯨꯈꯤꯒꯦ ꯍꯥꯏꯗꯨꯅ ꯀꯨꯟꯖꯣ ꯊꯣꯛꯈ꯭ꯔꯦ꯫ ꯃꯥꯁꯨ ꯋꯥꯏ ꯑꯃ ꯁꯪꯉꯦꯅ ꯈꯜꯂꯤ꯫ ꯇꯥꯝꯅꯥꯒ ꯂꯣꯏꯅꯗꯕꯗꯨꯁꯨ ꯋꯥꯏꯃꯨꯛ ꯌꯥꯡꯕꯒꯨꯝ ꯏꯌꯥꯡ ꯌꯥꯡꯉꯤ꯫ ꯉꯁꯤꯁꯦ ꯃꯥꯁꯨ ꯇꯥꯝꯅꯥꯏ ꯃꯅꯥꯛ ꯆꯠꯀꯗꯕꯅꯤ ꯍꯥꯏꯕꯒꯤ ꯊꯕꯛ ꯈꯔ ꯉꯟꯅ ꯁꯣꯝꯗ ꯂꯥꯛꯄꯅꯤ꯫ ꯃꯥꯒꯤ ꯊꯕꯛ ꯂꯣꯏꯔꯦ, ꯇꯥꯝꯅꯥꯏ ꯃꯅꯥꯛ ꯆꯠꯂꯔꯣꯏ ꯑꯃꯨꯛꯁꯨ ꯈꯜꯂꯛꯄꯗ ꯈꯤꯇꯪꯗꯤ ꯅꯨꯡꯉꯥꯏꯇꯕꯒꯨꯝ ꯐꯥꯎꯔꯝꯃꯤ꯫ ꯉꯁꯤꯗꯤ ꯉꯥꯏꯍꯥꯛꯇꯪ ꯍꯥꯏꯖꯤꯜꯂꯛꯑꯒꯦ ꯍꯥꯏꯔꯝꯃꯁꯨ ꯐꯗꯧꯅꯤ ꯈꯜꯂꯛꯏ꯫ ꯃꯇꯦꯛ ꯈꯔ ꯅꯛꯅ ꯂꯣꯏꯅꯔꯨꯕꯅ ꯆꯤꯡꯁꯤꯜꯂꯛꯄꯅꯤ ꯃꯍꯥꯛꯇꯨꯒꯤ ꯋꯥꯈꯜꯗꯣ ꯃꯥꯒꯤ ꯋꯥꯈꯜꯗ꯫ ꯑꯗꯨꯕꯨ ꯑꯄꯥꯏꯕ ꯋꯥꯈꯜꯒꯨꯝ ꯅꯨꯡꯁꯤꯠꯅ ꯍꯨꯝꯈꯤꯕꯗ ꯄꯨꯈ꯭ꯔꯁꯅꯨ ꯃꯥꯒꯤ ꯋꯥꯈꯜꯁꯦ ꯍꯥꯏꯅ ꯑꯃꯨꯛꯁꯨ ꯈꯟꯗꯣꯛꯈꯤ꯫ ꯑꯁꯨꯝꯅ ꯃꯇꯝ ꯈꯔꯗꯤ ꯍꯧꯖꯤꯟꯈ꯭ꯔꯦ꯫ ꯃꯍꯧꯁꯥꯒꯨꯝ ꯃꯥꯒꯤ ꯊꯕꯛꯇ ꯑꯍꯣꯡꯕ ꯑꯃꯠꯇ ꯂꯩꯇꯦ꯫ ꯑꯍꯦꯟꯕ ꯍꯥꯞꯀꯠꯄ ꯑꯅꯧꯕ ꯊꯦꯡꯅꯕꯁꯤ ꯃꯉꯥꯏ꯫ ꯅꯤꯡꯉꯣꯜꯁꯨ ꯉꯁꯤ ꯃꯁꯥ ꯉꯝꯗꯦ ꯍꯥꯏꯅ ꯑꯣꯐ ꯂꯧꯔꯒ ꯃꯥꯒꯤ ꯄ꯭ꯔꯣꯖꯦꯛ ꯑꯃ ꯂꯣꯏꯁꯤꯟꯅꯕ ꯀꯟꯅ ꯍꯣꯠꯅꯔꯝꯃꯤ꯫ ꯐꯃꯨꯡ ꯃꯌꯥꯏꯗꯨꯗ ꯐꯝꯃꯒ ꯀꯣꯛ ꯊꯥꯗꯔꯒ ꯃꯟ ꯀꯟꯅ ꯌꯨꯡꯂꯤ꯫ ꯃꯈꯨꯠ ꯑꯃꯨꯛ ꯂꯦꯞꯄꯒ ꯐꯦꯁꯕꯨꯛ ꯆꯪꯉꯤ꯫ ꯃꯥꯅ ꯈꯨꯠ ꯊꯥꯈꯤꯕ ꯄ꯭ꯂꯣꯠ ꯑꯃꯒꯤ ꯇꯥꯡꯀꯛ ꯑꯃ ꯃꯌꯥꯝꯅ ꯁꯦꯌꯔ ꯇꯧꯅꯔꯛꯄꯒꯤ ꯅꯣꯇꯤꯐꯤꯀꯦꯁꯟꯅ ꯌꯣꯝꯗꯨꯅ ꯂꯩꯔꯝꯂꯦ꯫ ꯃꯥꯒꯤ ꯚꯥꯏꯔꯦꯜ ꯆꯠꯂꯤꯕ ꯃꯇꯥꯡꯗꯣ ꯍꯤꯔꯣꯏꯒ ꯍꯤꯔꯣꯏꯟꯒꯒꯤ ꯂꯨꯍꯣꯡꯕ ꯅꯨꯃꯤꯠꯀꯤ ꯃꯇꯥꯡꯗꯅꯤ꯫ ꯃꯇꯥꯡꯗꯨꯗ ꯍꯤꯔꯣꯅ ꯑꯣꯏꯅꯔꯒ ꯅꯨꯄꯤꯁꯦ ꯀꯣꯟꯁꯤꯟꯕ, ꯃꯈꯣꯏ ꯑꯅꯤꯒꯤ ꯏꯔꯥꯡꯗ ꯁꯥꯏꯠꯆꯅ ꯁꯩꯊꯥꯕ ꯌꯥꯎꯔꯝꯃꯤ꯫ ꯃꯗꯨꯒꯤ ꯃꯇꯥꯡꯗꯣ ꯃꯀꯛ ꯗꯤꯖꯤꯇꯦꯜ ꯀ꯭ꯔꯤꯌꯦꯇꯔ ꯑꯃꯅ ꯈꯤꯇꯪ ꯁꯦꯝꯗꯣꯛꯂꯒ ꯃꯤꯅꯤꯡ ꯑꯅꯤ ꯄꯨꯍꯟꯕ ꯃꯑꯣꯡꯗ ꯚ꯭ꯌꯨꯁ ꯂꯥꯏꯛ ꯀꯥꯅꯕ ꯁꯦꯝꯕ ꯑꯣꯏꯔꯝꯈꯤ꯫ ꯀꯃꯦꯟꯇ ꯆꯪꯗꯨꯅ ꯌꯦꯡꯂꯝꯃꯤ꯫ ꯌꯦꯡꯗꯤ ꯌꯦꯡꯅꯤꯡꯗ꯭ꯔꯕꯅꯤ, ꯅꯦꯒꯦꯇꯤꯚ ꯌꯥꯎꯔꯝꯃꯗꯤ ꯗꯤꯄ꯭ꯔꯦꯁꯟ ꯂꯩꯒꯅꯤ ꯈꯟꯕꯅ꯫ ꯑꯗꯨꯕꯨ ꯌꯦꯡꯒꯔꯣꯏꯒꯤꯁꯨ ꯉꯝꯗꯦ꯫ ꯑꯗꯨꯅ ꯆꯪꯁꯤꯜꯂꯤ꯫ ꯀꯃꯦꯟꯇꯨ ꯐꯅꯌꯥꯝꯁꯨ ꯂꯩꯔꯝꯃꯤ 1 ꯋꯤꯛꯀꯤ ꯄꯣꯁꯇꯨꯗ꯫ ꯍꯧꯖꯤꯛꯀꯥꯟꯁꯤꯗꯤ ꯂꯣꯏꯔꯦꯗꯅ, ꯋꯥꯔꯤ ꯏꯔꯤꯔꯥ ꯔꯣꯃꯥꯟꯁ ꯏꯔꯤꯔꯥ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯦ꯫ ꯁ꯭ꯇꯣꯔꯤꯅꯤ ꯀꯥꯏꯅ ꯍꯣꯂꯤꯋꯨꯗꯁꯤ ꯃꯉꯥꯏꯔꯦ, ꯔꯥꯏꯇꯔ ꯆꯩꯂꯦ, ꯆꯍꯤ ꯁꯨꯗꯕ ꯃꯌꯥꯝ ꯑꯃ ꯋꯥꯔꯤꯁꯦ ꯌꯦꯡꯉꯤꯁꯦ ꯏꯔꯥꯡ ꯇꯧꯍꯜꯂꯦ꯫ ꯍꯧꯖꯤꯛꯀꯥꯟꯁꯤꯗꯤ ꯂꯣꯏꯔꯦꯗꯅ, ꯑꯩꯈꯣꯏ ꯏꯆꯥꯅꯨꯄꯤꯁꯨ ꯁꯨꯝꯕꯗ ꯃꯌꯥꯝ ꯊꯋꯥꯏ ꯌꯥꯎꯕꯅꯤ꯫ ꯐꯣꯟ ꯊꯨꯒꯥꯏꯗ꯭ꯔꯗꯤ ꯌꯥꯔꯔꯣꯏ꯫ ꯑꯍꯜ ꯂꯃꯟ ꯄꯨꯜꯂꯞ ꯌꯦꯡꯕ ꯌꯥꯕ ꯅꯠꯇ꯭ꯔꯦꯅꯦ ꯁꯤꯗꯤ ꯈꯔ ꯇꯧꯔꯦꯍꯦ꯫ ꯂꯣꯏꯕ ꯅꯥꯏꯗꯦ ꯑꯐꯕ ꯀꯃꯦꯟꯠꯁ ꯌꯥꯎꯔꯕꯁꯨ ꯐꯠꯇꯕꯅ ꯅꯝꯅ ꯂꯥꯛꯑꯝꯃꯤ꯫ ꯃꯌꯥꯝꯁꯤꯡꯗꯨ ꯄꯥꯕꯗ ꯁꯣꯔ ꯊꯤꯡꯒꯠꯈ꯭ꯔꯦ꯫ ꯀꯃꯦꯟꯠꯁ ꯄꯥꯔꯝꯕ ꯃꯈꯨꯠꯇꯣ ꯅꯤꯛꯈꯤ ꯏꯔꯥ ꯊꯥꯡꯗꯨꯅ꯫ ꯇꯁꯦꯡꯅ ꯄ꯭ꯂꯣꯠꯁꯤꯗꯤ ꯍꯤꯔꯣ ꯍꯤꯔꯣꯏꯟꯒꯤꯁꯤ ꯌꯥꯝꯅ ꯀꯨꯏꯅ ꯅꯨꯡꯁꯤꯅꯔꯛꯂꯒ ꯌꯥꯝꯅ ꯇꯝꯊꯤꯕ ꯁꯤꯆꯨꯋꯦꯁꯟ ꯑꯃꯗꯒꯤ ꯂꯥꯞꯅꯔꯨꯔꯕ ꯇꯨꯡ ꯌꯥꯝꯅ ꯋꯥꯅ ꯅꯨꯡꯁꯤ ꯄꯟꯊꯨꯡ ꯌꯧꯔꯛꯈꯤꯕꯒꯤ ꯌꯥꯝ ꯄ꯭ꯔꯤꯁꯤꯌꯁ ꯑꯣꯏꯕ ꯃꯣꯃꯦꯟꯠ ꯑꯃ ꯑꯣꯏꯈꯤꯕꯅꯤ꯫ ꯑꯍꯦꯟꯕ ꯋꯥꯍꯩ ꯍꯥꯞꯄ ꯑꯣꯏꯗꯦ꯫ ꯑꯗꯨꯕꯨ ꯃꯇꯩ ꯃꯅꯥꯎꯒꯤ ꯁꯤꯟ ꯃꯇꯥꯡꯗ ꯖꯦꯂꯦꯁꯤ ꯑꯣꯏꯕ, ꯅꯨꯄꯥꯁꯤꯒꯤ ꯃꯤꯠꯌꯦꯡꯅ ꯅꯨꯄꯤꯁꯤꯗ ꯌꯦꯡꯕ, ꯑꯄꯥꯝꯕ ꯉꯥꯏꯉꯝꯗꯕ ꯈꯧꯔꯥꯡꯖꯕꯒꯤ ꯃꯇꯥꯡꯗ ꯈꯔ ꯁꯩꯊꯥꯔꯒ ꯎꯠꯈꯤꯕꯅꯤ꯫ ꯁꯤꯁꯨ ꯄ꯭ꯂꯣꯠꯇꯨꯒꯤ ꯃꯊꯦꯜ ꯑꯃ ꯑꯣꯏꯈꯤꯕꯅ ꯃꯥꯅ ꯐꯖꯒꯗ꯭ꯔꯥ ꯈꯜꯂꯒ ꯍꯥꯞꯆꯈꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯄꯣꯁ ꯑꯃ ꯍꯦꯛꯇꯗ ꯍꯥꯏꯅꯤꯡꯕ, ꯉꯥꯡꯅꯤꯡꯕ ꯃꯌꯥꯝ ꯑꯃ ꯃꯌꯥ ꯀꯥꯔꯒ ꯍꯥꯏꯔꯒꯦ ꯍꯥꯏꯅ ꯂꯩꯕꯅ ꯃꯁꯤꯡ ꯌꯥꯝꯈꯤꯕꯅ ꯁꯨꯝꯕ ꯊꯧꯗꯣꯛꯁꯤ ꯊꯣꯛꯂꯤꯕꯅꯤ꯫ ꯑꯗꯨꯃꯛꯅ ꯃꯥꯒꯤ ꯌꯦꯛꯅꯕ ꯉꯥꯛꯅꯤ ꯍꯥꯏꯕꯁꯨ ꯑꯣꯏꯈꯤꯗꯦ꯫ ꯀꯜꯂꯛ ꯈꯝꯕꯟ ꯅꯣꯛꯅ ꯆꯥꯎꯕ ꯈꯔ ꯈꯛ ꯅꯠꯇꯅ ꯅꯨꯡꯉꯥꯏꯕꯒꯤ, ꯋꯥꯇ꯭ꯔꯣꯏ ꯄꯥꯝꯕꯒꯤ ꯃꯤ ꯑꯃꯒꯤ ꯍꯣꯠꯅꯖꯃꯟ ꯎꯔꯨꯗ ꯑꯥꯔꯠ ꯄꯥꯝꯃꯨꯕꯤ ꯃꯍꯥꯛꯇꯣ ꯁꯤꯗꯣꯛꯄ ꯌꯥꯕꯁꯨ ꯁꯤꯗꯣꯛꯄꯤꯈꯤꯕꯅꯤ꯫ ꯇ꯭ꯔꯣꯜ ꯃꯌꯥꯝꯗꯨꯅ ꯃꯥ ꯍꯦꯟꯅ ꯁꯦꯟꯁꯤꯇꯤꯚ ꯑꯣꯏꯁꯤꯟꯈꯤ꯫ ꯃꯃꯥꯡꯗꯒꯤ ꯗꯤꯄ꯭ꯔꯦꯁꯟꯒ ꯂꯥꯟ ꯁꯣꯛꯅꯗꯨꯅ ꯂꯥꯛꯈꯤꯕꯗꯣ ꯈꯨꯗꯛꯇ ꯃꯌꯥꯝꯒꯤ ꯃꯤꯆꯩ ꯀꯤꯃꯟꯈꯤꯕꯅ ꯀꯤꯗꯨꯅ ꯀꯞꯆꯩ, ꯃꯁꯥ ꯅꯤꯛꯈꯤ꯫ ꯍꯩꯔꯒ ꯀꯅꯥꯁꯨ ꯄꯔꯐꯦꯛ ꯑꯣꯏꯔꯒ ꯄꯣꯛꯂꯛꯄꯗꯤ ꯅꯠꯇꯕꯅ ꯃꯥꯒꯤꯁꯨ ꯑꯁꯣꯏꯕ ꯂꯩꯈ꯭ꯔꯕ꯭ꯔꯥ ꯍꯥꯏꯅ ꯍꯦꯟꯅ ꯀꯤꯈꯤ꯫ ꯃꯃꯥꯡꯗꯒꯤ ꯈꯨꯗꯣꯡ ꯆꯥꯗꯕ, ꯏꯀꯥꯏꯕ, ꯆꯣꯞꯄ, ꯃꯌꯥꯝꯒꯤ ꯃꯤꯅꯣꯛꯇꯣ ꯉꯥꯛꯊꯣꯛꯂꯒ ꯂꯥꯛꯄꯤꯗꯣ ꯉꯁꯤꯗꯤ ꯄꯨꯝꯅꯃꯛ ꯃꯈꯥ ꯇꯥꯅ ꯃꯥꯌꯣꯛꯅꯕ ꯉꯝꯂꯔꯣꯏ ꯈꯟꯈꯤ꯫ ꯄꯥꯡꯒꯜ ꯃꯌꯦꯡ ꯇꯥꯈꯤ꯫ ꯀꯅꯥꯒꯨꯝꯕ ꯃꯤꯁꯛ ꯑꯃꯒꯤ ꯁꯄꯣꯔꯠ ꯐꯪꯗꯕꯅ ꯃꯥꯕꯨ ꯊꯦꯝꯖꯤꯟꯕꯤꯅꯕ ꯇꯨꯃꯤꯠ ꯑꯃ ꯐꯥꯎꯕ ꯃꯅꯥꯛꯇ ꯄꯥꯏꯔꯔꯣꯏ ꯍꯥꯏꯕꯁꯨ ꯃꯍꯥꯛ ꯆꯞ ꯆꯥꯅ ꯈꯟꯈꯤ ꯈꯨꯗꯛꯇꯨꯗ꯫
ꯑꯁꯨꯛ ꯌꯥꯝꯅ ꯗꯤꯄ꯭ꯔꯦꯁꯟꯁꯤꯒ ꯂꯥꯟꯊꯦꯡꯅ ꯇꯧꯁꯔꯨ ꯑꯩ ꯀꯩꯗꯧꯔꯨꯗꯒꯦ ꯁꯤꯕ ꯍꯥꯏꯕꯁꯤꯅ ꯂꯥꯟꯐꯝꯁꯤꯒꯤ ꯑꯔꯣꯏꯕ ꯄꯣꯠꯂꯣꯏ ꯑꯣꯏꯔꯁꯅꯨ ꯍꯥꯏꯔꯒ ꯋꯥꯈꯜꯅ ꯑꯃꯨꯛꯃꯨꯛ ꯐꯥꯊꯕ ꯉꯝꯗ꯭ꯔꯤꯉꯩ ꯆꯩꯔꯛꯇ ꯂꯩꯁꯤꯜꯂꯒ ꯊꯝꯈꯤꯕ ꯄꯣꯏꯖꯟꯗꯣ ꯄꯨꯊꯣꯔꯛꯂꯒ ꯏꯔꯥꯆꯦꯅ ꯁꯦꯀꯦꯟ ꯑꯃꯅꯤ ꯌꯦꯡꯂꯝꯕꯗꯩ ꯃꯈꯨꯝ ꯁꯠ ꯍꯥꯡꯂꯒ ꯌꯥꯅꯨꯡꯗ ꯊꯛ ꯍꯨꯛꯆꯤꯟꯈꯤ ꯁꯤꯅꯤꯡꯕ ꯀꯅꯥꯕꯨ ꯂꯩꯕꯅꯣ ꯗꯤꯄ꯭ꯔꯦꯁꯟ ꯃꯌꯥꯝꯗꯨꯅ ꯁꯦꯟꯁꯤꯇꯤꯞ ꯑꯣꯏꯔꯤꯉꯩ ꯇꯥꯟꯖꯥꯗꯨꯗ ꯈꯨꯗꯣꯡꯆꯥꯕ ꯂꯧꯈꯤꯕꯅꯤ ꯇꯞꯅ ꯇꯞꯅ ꯆꯈꯥꯎ ꯁꯥꯛꯄ ꯍꯧꯔꯛꯈꯤ ꯃꯄ꯭ꯋꯥꯁꯨ ꯊꯕꯛ ꯍꯜꯂꯛꯏ ꯃꯆꯦ ꯃꯅꯥꯛ ꯆꯪꯉꯛꯄꯅꯤ ꯋꯥ ꯉꯥꯡꯅ ꯉꯥꯡꯅ ꯍꯜꯂꯣ ꯏꯆꯦ ꯕꯦꯝꯃ ꯅꯁꯥ ꯉꯝꯗꯕ ꯐꯕꯤꯔꯕꯣ ꯑꯗꯨꯕꯨ ꯂꯛꯅꯔꯝꯕꯗꯣ ꯃꯆꯦꯅ ꯐꯃꯨꯡꯗꯨꯗ ꯑꯣꯔꯒ ꯂꯩꯔꯝꯕꯗꯨꯗ ꯀꯟꯅ ꯆꯪꯁꯤꯜꯂꯒ ꯃꯆꯦꯕꯨ ꯄꯥꯈꯠꯅ ꯀꯧꯔꯒ ꯍꯧꯒꯠꯄꯤꯔꯛꯏ ꯏꯆꯦ 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 ꯀꯩꯗꯧꯔꯒꯦ ꯃꯄꯥꯟꯗ ꯃꯣꯟ ꯊꯣꯔꯛꯂꯒ ꯃꯥ ꯆꯤꯆꯦ ꯀꯩꯅꯣꯝ ꯇꯧꯔꯝꯃꯦ ꯆꯦ ꯅꯤꯡꯉꯣꯜꯁꯨ ꯋꯥ ꯉꯥꯡꯊꯣꯛꯄ ꯉꯝꯗ ꯀꯞꯆꯈꯤ ꯄꯤꯔꯥꯡꯅ ꯋꯥꯍꯩ ꯀꯌꯥꯅꯤ ꯍꯥꯏꯔꯝꯕ ꯕꯣꯔꯤꯁꯁꯨ ꯐꯨ ꯍꯧꯒꯠꯂꯤ ꯃꯆꯦꯕꯨ ꯄꯝꯈꯠꯂꯤ ꯃꯄꯥꯟꯂꯣꯝꯗ ꯌꯥꯡꯅ ꯊꯥꯡꯂꯒ ꯊꯧꯅꯗꯕ ꯑꯜꯇꯣꯗꯨꯗ ꯍꯥꯞꯄꯤ ꯃꯃꯥꯁꯨ ꯊꯣꯡꯒꯥꯜꯂꯣꯝꯗꯩ ꯆꯪꯉꯛꯏ ꯐꯤꯕꯝꯗꯨꯗ ꯆꯦꯟꯁꯤꯜꯂꯛꯂꯒ ꯀꯩꯗꯧꯔꯦ ꯑꯗꯨꯒ ꯈꯨꯝꯗꯦ ꯕꯣꯔꯤꯁꯇꯣ ꯍꯣꯁꯄꯤꯇꯥꯜ ꯆꯠꯁꯦ ꯆꯦꯁꯦ ꯀꯩꯅꯣꯝꯃ ꯊꯛꯎ ꯃꯥꯜꯂꯦ ꯂꯤꯟꯊꯣꯏꯁꯨ ꯍꯥꯏꯔꯒ ꯐꯤꯕꯝꯗꯨꯗ ꯒꯥꯔꯤꯗ ꯑꯗꯨꯝ ꯀꯥꯈꯠꯈ꯭ꯔꯦ ꯍꯣꯁꯄꯤꯇꯥꯜ ꯂꯣꯝꯗ ꯌꯥꯡꯅ ꯒꯥꯔꯤ ꯊꯧꯔꯛꯂꯝꯃꯤ ꯃꯣꯏꯅ ꯄꯨꯕ ꯃꯦꯟꯇꯦꯜ ꯍꯣꯁꯄꯤꯇꯥꯜꯗꯨꯗ ꯈꯔ ꯅꯛꯄꯅ ꯑꯗꯨꯗ ꯑꯣꯏꯅ ꯊꯧꯖꯤꯜꯂꯛꯏ ꯒꯥꯔꯤꯗꯨ ꯁꯠ ꯈꯥꯝꯃꯒ ꯃꯆꯦ ꯊꯥꯡꯉ ꯄꯨꯁꯤꯜꯂꯛꯏ ꯀꯞꯅ ꯂꯥꯎꯏ ꯀꯅꯥ ꯂꯩꯒꯦ ꯗꯣꯛꯇꯔ ꯑꯩꯈꯣꯏ ꯆꯦꯁꯦ ꯀꯩꯅꯣꯝ ꯇꯧꯈ꯭ꯔꯦ ꯑꯝꯇ ꯀꯟꯕꯤꯌꯣ ꯗꯣꯛꯇꯔ ꯆꯪꯁꯤꯟꯅꯔꯛꯏ ꯃꯌꯥꯝꯁꯤꯡꯗꯨꯁꯨ ꯀꯦꯖꯨꯋꯦꯜꯇꯤꯒꯤ ꯕꯦꯗꯇꯨꯗ ꯍꯤꯞꯍꯜꯂꯤ ꯗꯣꯛꯇꯔꯁꯨ ꯑꯃꯨꯛ ꯂꯩꯔꯝꯗ꯭ꯔꯦ ꯀꯧꯕ ꯆꯦꯟꯅꯈꯤ ꯑꯦꯔꯣꯟ ꯇꯥꯕꯅꯤ ꯃꯥꯁꯨ ꯅꯥꯏꯠ ꯇꯥꯕꯒꯤ ꯐꯤ ꯍꯣꯡꯂꯨꯕꯅꯤ ꯆꯦꯜꯂꯛꯏ ꯆꯪꯁꯤꯜꯂꯛꯂꯒ ꯑꯅꯥꯕ ꯌꯦꯡꯅꯕ ꯍꯣꯠꯅꯕꯗ ꯅꯤꯡꯉꯣꯜ ꯑꯣꯏꯔꯝꯕꯗꯨꯗ ꯁ꯭ꯋꯥꯏ ꯂꯥꯎꯈꯤ ꯄꯟꯊꯗꯤ ꯊꯨꯅ ꯆꯪꯁꯤꯜꯂꯤ ꯅꯔꯁꯁꯤꯡꯗꯨꯗ ꯀꯌꯥ ꯀꯟꯗꯅ ꯐꯤꯡꯅ ꯊꯧꯗꯥꯔꯛꯏ ꯃꯈꯣꯡ ꯑꯅꯤꯁꯨ ꯋꯥꯡꯈꯠꯍꯜꯂꯣ ꯍꯥꯏꯔꯒ ꯁꯣꯔ ꯌꯦꯡꯉꯤ ꯁꯣꯔ ꯌꯥꯝꯅ ꯇꯞꯄꯝꯂꯦ ꯍꯣꯟꯗꯕꯒ ꯆꯞ ꯃꯥꯟꯅꯔꯦ ꯚꯦꯟꯇꯤꯂꯦꯇꯔꯗ ꯍꯥꯞꯄꯤ ꯑꯗꯨꯒ ꯐ꯭ꯂꯨꯏꯗꯁꯀꯨꯝꯕ ꯀꯟꯅ ꯄꯤꯊꯛꯅꯕ ꯍꯣꯠꯅꯩ ꯐꯦꯟ ꯀꯩꯀꯩ ꯊꯥꯖꯤꯜꯂꯒ ꯏꯪꯍꯟꯅꯕꯁꯨ ꯍꯣꯠꯅꯔꯝꯃꯤ ꯑꯗꯒꯤ ꯑꯣꯊꯣꯔꯛꯅꯕ ꯍꯤꯗꯥꯛꯁꯨ ꯊꯥꯈꯤ ꯃꯌꯥꯝ ꯆꯪꯗꯨꯅ ꯀꯟꯅ ꯍꯣꯠꯅꯖꯩ ꯁꯣꯔ ꯂꯥꯛꯂꯤ ꯑꯗꯩ ꯇꯞ ꯑꯃ ꯄꯨꯁꯤꯜꯂꯛꯏ ꯆꯈꯥꯎꯗꯒꯤ ꯃꯌꯥꯝ ꯑꯃꯁꯨ ꯑꯣꯊꯔꯛꯈꯤ ꯑꯦꯔꯣꯟ ꯃꯃꯤꯠ ꯍꯥꯏꯐꯦꯠꯇꯪ ꯎꯏꯁꯤꯜꯂꯨꯔꯒ ꯃꯁꯥ ꯇꯅꯤꯛꯅ ꯄ꯭ꯂꯤꯁ ꯅꯤꯡꯉꯣꯜ ꯅꯪ ꯑꯩꯒꯤꯗꯃꯛ ꯈꯜꯂꯒ ꯐꯠꯇꯕ ꯑꯣꯏꯈꯤꯅꯨ ꯄ꯭ꯂꯤꯁ ꯐꯤꯔꯦꯞꯄꯅ ꯌꯨꯝꯗ ꯍꯜꯂꯛꯄꯗ ꯉꯥꯏꯔꯤ ꯆꯥꯛ ꯉꯥꯏꯕ ꯑꯣꯏꯅ ꯕꯦꯜꯀꯅꯤꯗ ꯊꯣꯔꯛꯂꯒ ꯐꯝꯃꯤ ꯃꯁꯥꯗꯣ ꯍꯟꯗꯛꯇꯤ ꯁꯥꯖ ꯈꯔ ꯋꯥꯠꯄꯒꯤ ꯏꯔꯨꯝ ꯂꯨꯝꯕꯒꯨꯝꯅ ꯍꯩꯅꯤꯡꯕꯁꯨ ꯍꯔꯥꯎꯕꯁꯨ ꯋꯥꯠꯂꯤ ꯊꯕꯛ ꯇꯧꯕꯗꯨꯁꯨ ꯌꯥꯡꯕ ꯉꯝꯖꯗꯦ ꯃꯄꯥ ꯆꯪꯉꯛꯂꯝꯃꯤ ꯃꯆꯥꯏ ꯃꯅꯥꯛ ꯐꯝꯂꯛꯏ ꯐꯤꯔꯦꯞꯄꯅ ꯃꯕꯨꯛ ꯃꯄꯥꯗ ꯄꯥꯏꯔꯒ ꯌꯥꯗ꯭ꯔꯦ ꯐꯖꯅ ꯀꯪꯊꯣꯔꯛꯇꯧꯔꯦ ꯖꯣꯏꯅ ꯋꯥꯛ ꯑꯥꯎꯠ ꯈꯔ ꯆꯠꯂꯨ ꯏꯕꯣ ꯅꯇꯟꯗꯤ ꯇꯜꯂꯤ ꯋꯥꯀꯤꯡ ꯃꯇꯦꯛ ꯑꯃ ꯆꯠꯅꯤꯁꯨ ꯈꯪꯗꯦ ꯍꯣꯁꯄꯤꯇꯥꯜꯗ ꯋꯥꯕꯅꯤꯅ ꯍꯦꯛꯇ ꯇꯨꯝꯅꯤꯡꯉꯛꯄ ꯑꯗꯨꯏꯅꯤ ꯊꯕꯛ ꯍꯦꯛ ꯍꯜꯂꯛꯄꯒ ꯃꯈꯥꯗ ꯉꯥꯏꯍꯥꯛꯇꯁꯨ ꯀꯨꯝꯊꯔꯒ ꯐꯝꯃꯗꯤ ꯑꯩꯗꯤ ꯀꯔꯤ ꯑꯔꯣꯟꯕ ꯇꯧꯔꯤꯅꯣ ꯈꯟꯗꯅ ꯌꯦꯡꯕ ꯆꯪꯂꯛꯏꯕꯅꯤ ꯄꯥꯕꯨꯡꯗꯤ ꯑꯩ ꯁꯦꯟꯅꯕꯗ ꯋꯥꯖꯔꯕꯅꯤ ꯅꯊꯧꯗꯨꯅꯗꯤ ꯂꯩꯇ꯭ꯔꯕꯅꯤꯅ ꯏꯁ ꯋꯥꯇꯥꯗꯨꯗꯤ ꯍꯥꯛꯃꯜꯂꯤꯍꯦ ꯅꯪꯁꯨ ꯅꯅꯥ ꯑꯍꯨꯝꯗꯨꯗ ꯈꯨꯄꯥꯛꯁꯤꯅ ꯊꯥꯖꯤꯜꯂꯛꯑꯗꯤ ꯑꯗꯨꯁꯨ ꯑꯩꯅ ꯑꯣꯏꯅ ꯄꯥꯏꯊꯣꯛꯈꯤꯗꯧ ꯃꯥꯜꯂꯤ ꯑꯗꯨꯅ ꯐꯨꯅꯤꯡꯗꯦ ꯅꯪꯁꯦ ꯀꯩꯅꯣꯝꯅꯤꯅꯦ ꯅꯪꯅ ꯀ꯭ꯂꯥꯁ 9 ꯀꯥꯔꯛꯄꯗ ꯑꯣꯏꯔꯝꯒꯅꯤ ꯅꯪꯉꯣꯟꯗ ꯂꯝ ꯍꯦꯜꯂꯦꯅ ꯈꯣꯡꯄꯥꯛꯅ ꯀꯥꯎꯕꯗ ꯇꯥꯏꯜꯁꯇ ꯅꯥꯟꯊꯨꯔꯒ ꯊꯥ 3-4 ꯈꯣꯡ ꯄ꯭ꯂꯥꯁꯇ ꯇꯧꯔꯒ ꯂꯦꯡ ꯌꯥꯗꯗꯅ ꯂꯩꯈꯤꯕꯗꯣ ꯍꯟꯗꯛꯅ ꯍꯦꯛ ꯏꯅꯦ ꯆꯥꯎꯕꯤ ꯍꯣꯏꯒꯤ ꯃꯨꯕꯤ ꯋꯥ ꯄꯔꯦꯡꯗꯨꯒꯤ ꯃꯇꯣꯟꯗ ꯄꯜꯂꯨꯔꯣ ꯖꯣꯏꯅ ꯆꯩꯊꯠꯂꯛꯏ ꯍꯩꯠ ꯃꯣꯏꯒꯤ ꯋꯥꯄꯟꯗꯣ ꯑꯉꯥꯡ ꯃꯌꯥꯝꯒꯤ ꯃꯈꯣꯡ ꯍꯥꯝꯐꯝꯅꯤ ꯑꯃꯥꯡꯕ ꯃꯌꯥꯝ ꯃꯔꯛꯇꯨꯗ ꯄꯟꯕꯒ ꯉꯝꯖꯔꯣꯏ ꯑꯩ ꯄꯟꯐꯝꯒ ꯈꯪꯉꯣꯏꯕ ꯑꯁ ꯑꯩꯈꯣꯏ ꯄꯥꯕꯨꯡꯁꯤꯁꯨ ꯅꯌꯥꯡ ꯀꯪꯉꯦ ꯃꯇꯤꯛ ꯈꯗꯥꯡꯁꯨ ꯐꯖꯅ ꯂꯤꯡꯉꯤꯍꯦ ꯑꯅꯨꯔꯒꯤ ꯏꯟꯖꯤꯟ ꯐꯔꯤꯕꯁꯦ ꯃꯥꯏ ꯕꯣꯏ ꯈꯗꯥꯡꯁꯤꯅꯅꯤ ꯖꯤꯡꯀꯣꯕꯤꯠꯀꯤ ꯃꯊꯧ ꯇꯥꯗ꯭ꯔꯤꯕꯁꯦ ꯑꯩꯒꯤ ꯈꯗꯥꯡꯁꯦ ꯁꯤꯅꯅꯤ ꯌꯥꯔꯦ ꯑꯝꯇ ꯑꯩ ꯉꯥꯛꯇ ꯄꯣꯊꯥꯒꯦ ꯍꯥꯏ ꯉꯥꯏꯍꯥꯛ ꯄꯣꯊꯥꯔꯒꯅꯦ ꯃꯈꯥꯗ ꯀꯨꯝꯊꯔꯛꯎ ꯆꯦꯁ ꯉꯥꯛꯇꯪ ꯁꯥꯟꯅꯁꯤ ꯏꯃꯥꯟꯅꯕ ꯂꯩꯇꯕ ꯏꯄꯥ ꯏꯆꯥ ꯃꯔꯨꯞ ꯁꯥꯟꯅꯁꯤ ꯍꯥꯏꯔꯝꯂꯒ ꯊꯣꯛꯈ꯭ꯔꯦ ꯐꯤꯔꯦꯞꯄꯁꯨ ꯉꯥꯊꯔꯒ ꯐꯝꯍꯧꯏ ꯉꯥꯏꯍꯥꯛ ꯁꯨꯝ ꯐꯝꯃꯤ ꯃꯥꯅ ꯂꯥꯌꯦꯡꯈꯤꯕ ꯅꯨꯄꯤꯗꯣ ꯄꯨꯛꯐꯕꯨ ꯐꯈ꯭ꯔꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯀꯃꯥꯏꯅꯕꯨ ꯇꯧꯈ꯭ꯔꯕꯅꯣ ꯍꯥꯏꯅ ꯑꯃꯨꯛꯃꯨꯛꯁꯦ ꯋꯥꯈꯜꯗꯨꯗ ꯂꯥꯝꯁꯤꯜꯂꯛꯈꯤ ꯃꯤꯀꯨꯞ ꯈꯨꯗꯤꯡꯒꯤ ꯅꯤꯡꯁꯤꯡꯗ꯭ꯔꯕꯁꯨ ꯑꯃꯨꯛꯃꯨꯛꯇꯤ ꯌꯥꯝꯅ ꯍꯛꯆꯤꯟꯅ ꯅꯤꯡꯁꯤꯡꯉꯛꯄꯅꯤ ꯐꯤꯔꯦꯞꯄꯅ ꯐꯖꯅ ꯐꯔꯒ ꯑꯩꯅ ꯌꯦꯡꯍꯟꯅꯤ ꯍꯥꯏꯗꯅ ꯍꯥꯏꯈꯤꯕ ꯃꯌꯥꯝꯗꯣ ꯁꯣꯏꯗꯅ ꯌꯦꯡꯕ ꯐꯪꯕ ꯑꯣꯏꯔꯝꯁꯅꯨ ꯑꯥꯏ ꯋꯤꯁ ꯃꯇꯥꯡꯗꯨꯗ ꯀꯣꯜ ꯈꯤꯡꯖꯤꯜꯂꯛꯏ ꯃꯗꯨ ꯄꯥꯏꯈꯠꯂꯒ ꯂꯥꯎꯠ ꯁ꯭ꯄꯤꯀꯔ ꯊꯥꯏ ꯍꯜꯂꯣ ꯑꯌꯥꯛꯄ ꯅꯨꯄꯤ ꯑꯃꯒꯤ ꯈꯣꯟꯖꯦꯜꯗ ꯁꯤꯇꯤ ꯃꯦꯟꯇꯦꯜ ꯍꯣꯁꯄꯤꯇꯥꯜꯒꯤ ꯗꯣꯛꯇꯔꯗꯨꯅꯤꯀꯣ ꯀꯩ ꯍꯥꯏꯕꯤꯒꯗꯕꯅꯣ
ꯆꯦꯛ ꯑꯃꯇꯪ ꯑꯣꯏꯔꯦ ꯑꯦꯄꯣꯏꯟꯃꯦꯟ ꯑꯃꯇ ꯂꯧꯒꯦ ꯁꯦꯂꯨꯡꯕ ꯐꯤꯔꯦꯞꯄꯁꯨ ꯁꯦꯂꯨꯡꯕ ꯍꯥꯏꯅ ꯇꯞꯄꯛꯄꯗꯨꯗ ꯃꯁꯥ ꯈꯤꯇꯪ ꯇꯦꯛꯈꯠꯂꯤ ꯃꯇꯣꯝꯇꯁꯨ ꯃꯣꯃꯣꯟ ꯇꯧꯔꯛꯂꯤ ꯀꯅꯥ ꯑꯣꯏꯔꯝꯒꯗꯕꯅꯣ ꯈꯪꯉꯛꯄꯗ ꯃꯖꯥ ꯏꯕꯦꯝꯃ ꯑꯣꯏꯔꯦ ꯍꯌꯦꯡ ꯄꯨꯡ 12 ꯑꯗꯥꯏꯗ ꯂꯥꯛꯑꯣ ꯇꯥꯝꯅꯥꯒꯤ ꯃꯔꯩ ꯍꯜꯂꯝꯗ꯭ꯔꯤ ꯑꯩꯗꯤ ꯍꯣꯁꯄꯤꯇꯥꯜꯗ ꯌꯦꯡꯉꯣꯏ ꯃꯐꯝ ꯑꯃ ꯍꯥꯏꯔꯛꯀꯦ ꯑꯗꯨꯗ ꯊꯦꯡꯅꯁꯦ ꯅꯪꯅ ꯅꯊꯧ ꯂꯩꯇꯗꯅ ꯄ꯭ꯔꯞ ꯄ꯭ꯔꯞ ꯑꯩꯕꯨ ꯂꯥꯌꯦꯡꯕꯤꯗꯅ ꯅꯪ ꯎꯕꯁꯨ ꯐꯪꯗ꯭ꯔꯦ ꯀꯩ ꯗꯣꯛꯇꯔꯅꯣ ꯈꯪꯗꯦꯅꯦ ꯊꯝꯃꯒꯦ ꯋꯥꯆꯞ ꯆꯪꯉꯣ ꯅꯣꯡꯃ ꯊꯦꯛ ꯅꯤꯡꯁꯤꯡꯗꯕ꯭ꯔꯥ ꯈꯪꯗꯦ ꯑꯩꯁꯦ ꯄꯥꯈꯪꯅꯤ ꯀꯥꯏꯅ ꯌꯥꯝ ꯇꯟꯖꯩꯌꯦ ꯅꯪꯒꯨꯝꯕ ꯄꯥꯈꯪꯁꯦ ꯀꯩ ꯄꯥꯈꯪꯅꯣ ꯑꯩ ꯒ꯭ꯌꯥꯟꯒ ꯇꯥꯖꯗꯦ ꯃꯖꯥ ꯏꯕꯦꯝꯃꯒꯤ ꯋꯥꯇꯥ ꯑꯁꯤꯗꯤ ꯑꯗꯣ ꯅꯪꯁꯨ ꯀꯗꯔꯗꯤ ꯐꯖꯅꯗꯤ ꯀꯟꯕꯅꯤ ꯍꯥꯏꯔꯣꯏꯅꯦ ꯍꯥꯏꯕꯤꯗꯝꯅꯤ ꯑꯩ ꯂꯣꯏ ꯈꯪꯉꯤꯀꯣ ꯆꯩꯅꯤꯕ ꯄꯦꯁꯦꯟꯅꯤ ꯅꯪꯒꯨꯝꯕ ꯄꯦꯁꯦꯟꯁꯨ ꯑꯝꯇ ꯊꯦꯡꯅꯖꯔꯛꯇ꯭ꯔꯤ ꯇꯥꯝꯅꯥ ꯈꯣꯟꯖꯦꯜ ꯍꯣꯡꯉꯛꯏ ꯑꯗꯣ ꯅꯪ ꯑꯩꯒꯤ ꯋꯥꯈꯜ ꯃꯆꯦꯠ ꯑꯃꯐꯥꯎ ꯅꯣꯡꯃꯗ ꯈꯟꯗ꯭ꯔꯕ꯭ꯔꯥ ꯁꯦꯂꯨꯡꯕ ꯐꯤꯔꯦꯞꯄꯁꯨ ꯉꯥꯏꯍꯥꯛ ꯈꯨꯝꯗꯦ ꯁꯦꯀꯦꯟ ꯑꯃꯅꯤ ꯇꯨꯃꯤꯟ ꯂꯩꯔꯨꯔꯒ ꯗꯣꯛꯇꯔ ꯑꯃꯅ ꯄꯦꯁꯦꯟꯗꯨꯕꯨ ꯇ꯭ꯔꯤꯠꯃꯦꯟ ꯇꯧꯔꯤꯉꯩꯗꯗꯤ ꯀꯃꯥꯏꯅ ꯇꯧꯔꯒ ꯐꯒꯠꯍꯟꯒꯅꯤ ꯍꯥꯏꯅ ꯈꯟꯕꯗꯤ ꯈꯜꯂꯤ ꯑꯗꯣ ꯅꯪ ꯐꯔꯕꯅꯤꯅ ꯅꯪꯒꯤ ꯃꯊꯥ ꯑꯩ ꯁꯥꯗ꯭ꯔꯦ ꯑꯗꯨꯕꯨ ꯑꯩꯅ ꯅꯪꯉꯣꯟꯗꯒꯤ ꯌꯥꯝ ꯈꯪꯅꯤꯡꯕ ꯑꯃꯗꯤ ꯃꯈꯥ ꯇꯥꯕ ꯅꯪꯗ ꯐꯣꯟꯗꯣ ꯀꯛꯊꯠꯈ꯭ꯔ ꯃꯥꯜꯂꯦ ꯀꯦꯝꯇ ꯁꯃꯤꯜ ꯐꯪꯈꯤꯗ꯭ꯔꯦ ꯃꯥꯁꯨ ꯐꯣꯟꯗꯣ ꯅꯥꯀꯣꯡꯗꯩ ꯊꯥꯡꯊꯔꯛꯂꯒ ꯌꯦꯡꯉꯤ ꯀꯛꯊꯠꯂꯝꯃꯤ ꯁꯤꯃꯁꯨ ꯉꯥꯎꯔꯦ ꯁꯣꯅꯣꯆꯨꯏ ꯐꯔꯦ ꯃꯀꯣꯛ ꯏꯆꯥꯛ ꯆꯥꯛꯏ ꯑꯗꯩ ꯃꯥꯏꯊꯣꯡ ꯍꯣꯡꯂꯒ ꯇꯥꯝꯅꯥꯅ ꯇꯥꯕꯤꯈꯤꯗ꯭ꯔꯕ ꯋꯥꯍꯩꯗꯨꯒꯤ ꯃꯈꯥ ꯇꯞꯅ ꯃꯇꯣꯝꯇ ꯍꯥꯏꯖꯩ ꯑꯗꯨꯕꯨ ꯑꯩꯅ ꯅꯉꯣꯟꯗꯒꯤ ꯌꯥꯝꯅ ꯈꯪꯅꯤꯡꯕ ꯑꯃꯗꯤ ꯂꯩꯔꯦ ꯅꯪꯅ ꯑꯩꯒꯤ ꯍꯣꯁꯄꯤꯇꯥꯜꯁꯤꯗꯒꯤ ꯆꯠꯈ꯭ꯔꯕꯁꯨ ꯅꯪꯒ ꯑꯩꯒꯒꯤ ꯂꯣꯏꯅꯕꯒꯤ ꯃꯔꯝ ꯂꯣꯏꯈ꯭ꯔꯁꯨ ꯇꯠꯇꯅ ꯑꯩꯅ ꯅꯪꯕꯨ ꯉꯥꯎꯍꯟꯅꯤꯡꯉꯤ ꯑꯗꯨꯒ ꯃꯈꯥ ꯇꯥꯅꯁꯨ ꯂꯥꯌꯦꯡꯅꯤꯡꯉꯤ ꯑꯩꯁꯦ ꯑꯐꯕ ꯗꯣꯛꯇꯔ ꯆꯤꯡꯉꯤꯕ꯭ꯔꯥ ꯋꯥꯍꯪꯁꯤꯒꯤ ꯄꯥꯎꯈꯨꯝ ꯅꯪꯉꯣꯟꯗꯒꯤ ꯇꯥꯅꯤꯡꯉꯤ ꯅꯪꯉꯣꯟꯗ ꯄꯥꯎꯈꯨꯝ ꯂꯩꯕ꯭ꯔꯥ ꯃꯖꯥ ꯏꯕꯦꯝꯃ